Manipur gi Lamkheida Singnarakpa Amatta Tuminna Yengduna Leiroi Madugi Matik Chaba Paukhumgi Tekchak Mari Leinaba Singna Mayok Nagani Haina United Committee Manipur UCM na Fongdorakre Ngarang UCM na Thadorkiba Choro Lamagi Matung Inna Hokiba July 13 The Diplomat magazine da Rajiv Bhattacharya report tawrakhiba gi matung inna India amadi Myanmar anigi marakta leiriba boundary gi issue asi loisinaba hotnabada Myanmar ga tainariba Manipur gi lam khara Myanmar da pithokhiba gi fibam leire hairiba sina chumba oiraba amadi thabakta onthoknaba hotnaraklaba madugi mayokta Manipur gi myam ga loinana UCM na Thengnanaba sem saduna leiri magazine asigi report ta central lengak na hokiba megun tarukta puthokpa document ki matung ina Chandel district ki manung chanba Myanmar gi Sagyang region ga tainaba border pillar number 65 amadi 68 anigi marakta leiba square mile 1.4 demarcation loisinaba foreign secretary na proposed tawrakpadagi India lengak amadi Myanmar lengak ka lam khara exchange tawnabagi wafam leire haibani issue asi tha ahumgi manungda loisingani haibani kumza listing amaga chamapan nifu mapanda Manipur na Indian Union da tinma matamda aikoi ge lam khaigi kayat yatlaga tinkhibani matamadugi Indian Union na sembi ba lamkhai nate haibasi India lengak na khangadabani lamkhaida aikhoina kaidongaida compromise tawroidabani tawroidaba wafamni Myanmar lengak themna bohonabada India na Manipur gi miyam gi sentiment sana gi khaloidabani Indian Union da pullobadagi thengkhang kayada Manipur gi lam gi saruk mangkhibagi ringdol pomliba miyamni territorial integrity ngaknaba miyoi tarani pana Thawaina Pontha Pikiba Madi Myoy Kayana Soinai Kiba Miamgi Iking Lakta Same Kiba United Committee Manipur UCM na Manipur gi territorial integrity gi damak lepli Manipur gi Lamkheida Singnarakpa khudingmak mayok nagani haibasi UCM na fungdorakli